अहानबदा Brinda थनाव जमना थगलकपा Facebook page ता पुंग अनिमुकी ममंगना थगलकपा वोरल तक मैमना थमजरमगे Kuki MLAs CSO militants discuss future course of action with Mizoram CM. Here are the disqualification and FIRs on this. Here is Lemna Tharoi Aswan Badada Kanmanarit ngasi phongkhiba tongan tongan bu Manipuri se phongsing amasung thokhiba thawdawa thoksing dagi maroibi I pausing myamda thamjagi ahanda yumai tharakpada mitei ahal ama sen thokpa nanghodabadagi laikhidre nongmaina panbadana miyo ahum laikhide ahanba hakthengnaba paudam seraudagi khunja nupi ama hoyelan paudagi lakosaraga ngasigi hakthengnaba paudam myamda thamjage me ahumda turbung bangla amasum susangpuda leiba mitegi yumsing nomai kapsinduna mai thaba horakpadagi kuki khulga Turel amakhaktana khalaga leiba isagi leifam seraudagi su mathangi numit me marida lanjenarure aduba peace committee semle karisu tawroi halaklo hairakpadigi halaklaga lairaklaba matung me kunga taret amasum kunga nipon gi lona ba hingdadi kuki singna numai kapsin mayawna yumai thaba horakpadigi amuhana lanjelakhibani haina seromaya lekaidi haujingna lamoi khonang khongda hangliba relief camp de lairakliba hamam urmilana phondorakli magna hai me kunga tere ki numidang pung tara mathui makhairom tarakpada khulnga kliba khunja sing pau launabada nupa sing punsilaga layo heraki wafam adu hairakpadigi aikhoisu pulap punsilaga laiki nongalamdai pung aniga makhai tarakpadagi di kuki militant sing nongmai maru kaya masing thingamdana kapsilakpaga loinana aikhoi yum sing mai thaba horakibani kuki militant sing nongmai kapsiladuna mitagi yum sing mai thaba haudringai mangoinana Assam Rifles ki gari singna siren khonglaga koithau thauki makoina siren khongduna hek sakhibaga kuki militant sing nongmai maru kaya masing thingamdana kapsinduna sangsilaglaga aikhogi yum sing mai tharakibani thaudo osi tholakpadagi Assam Rifles na gari da siren khongduna koithau thaukibaduda singnabadi aduma phauki Assam Rifles ki thawong adu karigi damak tawkhibano khanaduna leiringaida nongmai kapsinduna yum mai thagalakpadagi sero makhale kaida aikhoi khara punchilaga lekhi mafam adu fawba selakibadu numai kapsilaklingai manungnina pak thangnaraga selakpa ngakhtani mitegi yumsing mai thaba horakibadu sero makhale kaidigi hana horakibani MLA ke Ranjit ki yumna sero ong lekai de leibani miyamna numai kapsinduna yumai thaba horakle haiduna MLA gi yum tamna sensinabani maduda sibusu yauki sokbasu meyam ama yauki yumai tharakpada imungda leiramba ahalamasu tholakpa ngamdana adumak laikhide heraki MLA gi yum tamna selakpada yauba nangdringai gi serakta nongmai maruna panbadagi sokpasu yaunaki me kunga nipalgi numituma MLA gi yumda lakhi adobu numitugi ahinga Assam Rifles na miyoi khradi putholaga pangal tabida thamki aihak yaugadabada garida tongba sandabadagi lehokhibani aduga me kunga mapangi ayukta amkhana hondokpa lakpada yaurkhibani ahinga duma kuki militants na nongmai sungrep leptana kablaki habi Assam Rifles na puthokhibadusu hana yamna kana ngangnaraba phawbada yaraktabadagi hanjina hairaba matamda puthorakhibani tasengnamak mitagi yumsingna nomai kapsinduna mai thabagi thawdoksing ado Assam Rifles ki mamangna thokhiba ngakthani adubu makhoina yengduna leibadigi hena karichu tawkhidi kariguma makhoina athingba khachiktang piramlabadi yum adug yamna mai saklamdaba yai Assam Rifles na aikhoibu puthokpiraklabasu makhoigi mai thongdadi sauningba pendabagi mami taki haidi Hamong urmilana makhatana hai numitumaktada kuki militant singna kaplakpa nongmai maruna panduna laikhidabadu miyoi ahum oirangani ahal ama imungdagi senthorokpa nangdaduna masagi yum mai tharakpada yauduna laikhibaduga tharagadi punna mitei mari oiramgana heraki hanadagi hauna kuki singa laiminarakpada mitei singa gi marakta makhalamantagi nungsinadaba karisu laikhide kuki singna kaithal karakpasi sero kaithalani makhoina purakpa ensang napi yauna polam punama mitei khoina leibani aduba aikhoigi yumsing mai thaba haugadore haibigi numit nini longi mamangdagidi kuki singna sananaba seng sak yauna atai polam sing mau saga manadana honduna ayamba sangda laishinbu rakhi hanisu pausna makhatana phondorakli makha hayeng makasa tarak poina sanaleba pausi digi lakhusaraga sin kuki narco terrorist maru phona muthatpada miyamna makhatana mating pangbiu kokomi Bisnupur district ki turbung Bangladesh Central Force na sajiliba barricade lakhona bhona badama pung fana mai pakhidrabasu kangbai phawbudi miyam gi mating na bunker lakhupang ngamle haina kokomi gi meke tigi phungdorakni kokomi gi miyang makhana ngasi turbung Bangladesh Central Force gi barricade lakhona basangsin ki bkhongjang numiyoi kya asu open nangkhraba matung ngasi numidang kwakta bazar pamising unabada lupasigi coordinator Jitendra Ningomam hai
ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯕꯨ ꯉꯥꯛꯄ ꯄꯥꯝꯖꯕ ꯃꯤꯌꯥꯝꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯜꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯂꯧꯊꯣꯛꯄ ꯉꯝꯃꯅꯤ ꯑꯃꯔꯣꯝꯗ ꯕꯪꯀꯔ ꯇꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨꯃꯛ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯗꯕ ꯑꯃꯗꯤ ꯊꯧꯋꯥ ꯁꯥꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯗꯨꯅ ꯑꯁꯣꯛꯄꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯅꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪ ꯅꯥꯊꯩꯅꯕ ꯊꯧꯑꯣꯡ ꯑꯣꯏꯔꯒ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪ ꯅꯥꯊꯩꯅꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯪꯕꯥꯏꯗ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯗ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯀꯪꯕꯥꯏꯒꯤ ꯑꯍꯥꯟꯕ ꯕꯦꯔꯤꯀꯦꯗ ꯁꯤꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯀꯪꯋꯥꯏ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯕꯦꯔꯤꯀꯦꯗ ꯁꯤꯗꯣꯛꯅꯕꯒꯤ ꯊꯕꯛ ꯍꯧꯔꯛꯄꯗ RAFꯅ ꯐꯣꯒꯥꯎꯁꯣ ꯏꯈꯥꯏ ꯃꯃꯥꯡꯗ ꯂꯩꯀꯥꯏꯗ ꯇꯤꯜꯂꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯟꯈꯥꯏꯅꯕ ꯃꯧꯕꯣꯝ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯅꯣꯡꯃꯩ ꯂꯥꯏꯐ ꯀꯌꯥ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯕꯦꯔꯤꯀꯦꯗ ꯁꯤꯗꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯌꯥꯅꯈꯤꯕ ꯀꯪꯕꯥꯏ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯁꯤꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯣꯀꯣꯃꯤꯅ ꯑꯣꯒꯁꯠ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩꯒꯤ ꯈꯨꯜ ꯇꯨꯔꯕꯨꯡ ꯕꯪꯂꯥꯒꯤ ꯋꯥꯡꯃꯗꯒꯤ ꯑꯥꯔꯃꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯍꯣꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯪꯕꯥꯏ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯈꯛꯇꯃꯛ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄꯤꯅꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯟꯖꯦꯟꯅꯔꯨꯕ ꯇꯨꯔꯕꯨꯡꯒꯤ ꯃꯤꯑꯣꯏ 700 ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯇ꯭ꯔꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯔꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯐꯤꯕꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 4 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯐꯤꯕꯝ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯤ ꯏꯟꯗꯤꯌꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤ G20ꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯌꯦꯡꯂꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯏꯔꯥꯡ ꯅꯦꯝꯊꯅꯕ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯛꯄ ꯌꯥꯔꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯍꯥꯏ Coordinating Committee on Manipur Integrity Kokomina ngasi Fogokso Ikhaida Security gi barricade thugairaga turbung tamna sangsinanaba sathakhiba khongjang aduna maram oiraga Bisnupur Kaksing Thaubal Imphal West amasung Imphal East ta hana curfew komthoklambadu komthokhidi amaramda lakliba September 19 dagi 22 fauba numit mangani subna sathagadoriba parliament ki akhanaba session asiga mari lainana Prime Minister da pisinkiba ayiba stirol amara Manipur gi wapum yauna tuan hiramapan yauri hiramapan adu lakliba parliament ki akhanaba mifamda puthoktuna khanasi haina phongdokhibani Siol aduda Sonia Gandhi na palliba wapumdi September 19 dagi hauduna sathagadoriba parliament ki akhanaba mifamasi political party amata tanadana kaubani kanagum amatana masigi agenda amata sukhangde numit mangani sathagadoriba akhanaba mifamasida government ki business natana ate amata yaude akhanaba mifamasida tongan baleba ki issue sing khananaba mahakna demand tawbaga loinana central state ki mari communalism Manipur ki phibam yauna China muknariba kya sigi matana nainasi haina phongdok hainasu pawsna makha tarakli makha satharak poina to pawmana laikhidraba singi comparison pikibagi report piraknaba asibadugi karigumba khara tawnaba Supreme Court na khankhre Manipur da kangluki irang na maram oidunu laikhidraba singi National Legal Services Authority NALSA gi scheme khada comparison pikibagi khwaidagi nobu report ama file tawraknaba masum mathong mamangam panghoktuna leiriba asibak sangsina karigumba khara tawnaba Supreme Court na khankhre case asi sayolani gi matungda list tawnaba khanganbuga loinana mathang lakpadadi mari lainabasina karigumba khara tawre habigi warol puraknaba Supreme Court na khankhre Supreme Court ki Chief Justice D.Y. Chandrasud, Justice J.B. Pardiwala amasum Justice Major Misrana saba bench amada Manipur ki Chief Secretary na file tokiba affidavit ama yaningdaba phongdoktuna Supreme Court na semkiba judge singi committee gi senior advocate Minakshi Arorana ma case asida yawjadaroi haina phongdokre tanja adura Chief Justice D.Y. Chandrasud na Manipur state ki
लेबलिबा सोलिसिटरी जनरल ऑफ इंडिया तुषार मेहता दा केस असि लेबलिबा लॉयर सिंगी रेफरेंस पिबा लेबनबा खानखि पनबा याबदि एडवोकेट अरोराना रिलीफ कैम्प सिंग लाइकुप थोकले अमस मोरेदा ब्लॉकेट मरम मोइदुना साना थनबा फंगद्रे हैन फोंदोखिबनि अमरमदा मणिपुर की चीफ सेक्रेटरी नमा की एफिडेविट अमदा वाफम अदु अरान बनाखि सोलिसिटरी जनरल ना बेंच अदु एफिडेविट अदु पुथोकपग लोइनना लाइकुप थोकपग केस अमखक्तम लाइखि लोइनना साना थनबा पोलम ईयरली फाव तौदुना फंगहल्ली है वाफम फोंदोखि हिरामसिगी मतंग बेंच अदुन चीफ सेक्रेटरी की एफिडेविट अदु जज सिंगी कमिटी दा हाना थरमगदबनि हैन फोंदोखि ngasi hearing adu manipur thokliba sathiba irang siki yengduna nomai khongatpegi khwaidiki nobo report ama pikhalna basu mari lena basungda khanki judge singi committee na mari lena hiram singi expert sing hapna begi matangda court asina home secretary da judge ki committee ga tanaraga numit humni gi manungda maming sing adu aroiboina lepna na khanki committee asina thengna awamal gi matangda hawdoknarakpa matangna solicitors general na asiguma awab lehelu habigi thajaba pikhi chief justice na su हिरामसीदा मियेंग संगनि हाबो वाफम मखासे थरकपोइना तो पावमना लियांगमाइगी लुसिंगबा होनगमबाव जुइनामाइदा लाइव अटेम्प्ट तरोखिबा कन्डेम तवी जेटीएसए कोकिला हुलुप अमा ओइरिबा जेआरए ना ngarang ayu तमिलनाडु डिस्ट्रिक्ट की मनुंगसनबा लेंगलोंग विलेज की एक्स चेयरमैन ओइरिबा हेनगमबाव जुइनामाइगी चेयांखैगे तरुकता लाइव अटेम्प्ट तरोखिबा दो अकन ममोना कन्डेम तवी हाइना इनपुई जेमे रोंगमई लियांगमई की अपुन बलोग जॉइंट ट्राइब्स स्टूडेंट्स एसोसिएशन जेटी एसए की मीडिया सेल की सिरोल मन हाइरी सेल लसिन हाय ngarang ngambau joinamai amasuma ki loinabi imphal manama singyona bagi damak bolero pickup amada sakhi makhoi ki gari eduna ayuk pung teret makhairom tabada kuki salwa yobod bike tonglaga lakpa kuki masa ani nak lakhi loinana tax ki paisa pina bukhang lakhi makhoi na paisa pina ba demand torakpadigi kana wangang ngai जोइनमाई की ममाई की नथिलखी मदुदा जोइनमाई की मनातुन की इताखी तला अदुदा मीसिंग अदुना अमुक हन्ना माक की खजाय की नथिलमलग सखी हैरी नमिजुंग मतमदा होटंगमबाव इनमायना कांगपोक यौबदा कोकिल ललहौबा यूकेएलएफ की मी अनिना अमलकपगा लोइनना नमदुना टेक्स नि हाइदुना लुपा लिसिंग अनि लखी सेलसना मखताना हाय ngarang liangmai nagagi aikogi isil inamas maki loinabina thabak satpada phu sairak pamas mot nairakpagi thawong asi kham thengna penda phawhale panbayabdi kuki singa si aikogi jilangrong pui nagagi lamda leribani aduba kuki lalobu singna IT road amsum national highway da TS ki mingda makal kya gi extortion torakpadagi aikogi lambi sasariba mi kya da sauna khudong sa da kya mayona hale akhoi naga sing gi marakta majority tribe ne masum manipur gi tungan district sing da madi nagaland amadi assam da khundari ba santi pam prumni kuki sing gi thawong si naga tribe mari atamna personally singnari bara hai bisu hang mare ZTSA gi makedi gi makhoida final warning tawri masum makhoi gi aran ma thawong sida akhoi khak tumina leiroi aran ma tabu kuki sing gi mathata akan me excel khona ba akhoi na demand tawri thawdo naga gi khwaidi gi wangba customary dog gi thangda justice phangan ga dabani sohaidi atop pawm lupa lakun gi mari rom gi kwa maru fare Assam Rifles na cross border smuggling thing na bathabak paikhat pegi saru ama oina ngara nongtil pung mangarom tawa ukul district ki PVCP lambuida section throng lokhat pada truck ta lakpa misa ama phare ama sumangon lupa lakun ge mari rom gi oigedaba kwa maru bora sani rom phare hena PRO gi sirol man hai phare ba misa adu dimapur gi nirul hakawi magna ainia du mon imphal du dimapur tamna kwa maru singa du puna bu honara mane phare ba misa ama recover tor kwa maru singa du forest bit office sinara ba matung SSO Phil Corner की custody दमा खाता अब investigation की दमक transport ओखरेरी मकासा थरक पोइना मसमलो शलक पोइन इसएल एक्सप्रेस तकी लोकसरगा तो पपावना कोकी militant सिंगना साजलिब बंकर सिंग मपुंग फाना ताथोप ngamdabana मीतेगी खुल सिंग ngahak leitin attack sathrakpani miyam Manipur की तंपाका ताइनब सिंग सिंग कोकी ललहु सिंग बंकर क्या याउन एरिया डोमिनेशन केम सिंग साजलकपदा लेंगाना ताथोप ngamdabana matam amadi hekta mi tei khulsun landar pangamani bunker sing yauna kem sing asi miyamna lokthukna ba hairabu su lengangna lokthuk pangamna lairi kokila lawu sing na mi tei khul landar labasu army amadi AR na kuma yengduna lairi aikhoi gi paumina singa masum tamga lona ba area sing da tari ba mi tei khul sing da satuna miyam ga unarubada wapam kya phong dorakre me ahum digi manipur thugliba kangluba sigi irang asi tha mari henjilakle adubu center amadi state lenga anina irang asi luisin mangamdana lairi
Irang asida yum kaya mai thadopikre miyai kaya siankre amadi kaya ama lanjenaduna tuan mafamsingda hangba relief campsingda sangjafam loduna hawzik wana leli. Irang asina maram oiraga Manipur gi tuan basing amasum tampaki taina mafamsingda singdagi kuki lalhaubisingna mitei khulsingda yamna toina numai amadi bom sejinaduna landarakli. Mitei khulsingga taina bada leiriba singsang parengda kuki lalhaubisingna khulai matik chana paiduna bunker sing yauna area domination campsing sajilakpa leptri. Masina mitei khul matam amadi hekta landarakpa ngamani. Bunker sing yauna campsing asi miyamna lauthokna bahairabasu laingakna lauthokpa ngamdana leiri. Kuki lalhaubisingna landaraklebasu army amadi Assam Rifles na kumai dawna yengduna leiribasi miyam aikhoi pende laingakna su miyeng sangbiyo hainarakli. Hauzik oiriba phibam asida singyada leiribising asi sekor oidre. Kuki lalhaubisingna landarakadra haiduna tumpham chafam su khangdre. Manipur gi paukshesingna bunker sing thugairi operation sathare khusu kurai fakale haibigi pau namit khuting thingnari masi kadaida tawbono haibisi miyamna khangnungli. Kuki lalhaubisingna sing amadi tampaka tainaba singdagi mitei khulsingna numai yauna bom kapthragliba asidadi operation sathaba amadi bunker sing thugaibu khidri asiguma mafam sing asida sangduna operation amadi bunker sing thugaibu ngamdribasi laingangna athingba pibagira haibisi miyamgi wangni tampaki mafam singduna operation tawningma matamda hek tawbu ngamli. Hawzik tampaki district singa tainana leiriba singsang singdagi yamna toina mitei khulu numai kapsilakli. Kuki lalhaubisingna numai kabaklagana army amadi AR na karimata haide aduna mitei na kapki hairagana hekta thingba thawongsi karamba